Maruiba pau khara kanglai A to Z na miyang mafamda sandongna pijage ahanbada Samit Partner Governor Biren amsung MLA sing tongan unakhre Center na Manipur da President Rule thamjilpa yabai oithokpa chauna leire Manipur da BJP lengaki manung da thokliba lusingba sinnabagi irang asibu loisinaba lagliba BJP gi Lok Sabha gi MP Dr. Samit Partner Manipur Governor Ajoy Kumar Bhala Pham Thadokraba Chief Minister N Biren amsung BJP gi MLA sing unakhre Center na Manipur da tha taruk President Rule thamjilpa yabai oithokpa chauna leire State asida thokliba BJP gi lengang manung irang asina maram orga Chief Minister nongthomba Biren na pham thadokre loinana center na hojik phawda mahaki mohta no guluchingba ma khanbagi wafam leiti BJP gi observer Dr. Samit Partner irang hokiba BJP gi MLA sing amsung lengak paibdi yawriba MLA sing tongan unaduna warisin purakna ba phana kana honarabasu hojik phawda warisin purakpagi mami leiti ngasi MLA sing adu unaraba matungda Dr. Samit Partner CM Secretary ta chatuna caretaker Chief Minister N Biren ga unakhe madui matung tarakpa Raj Bhavan da chatuna Governor Ajoy Kumar Bhala ga unadun wai sanakhe amarom Constitution na piba kanglon ni matung ina Assembly session asi sahi amada yamdra mifam anirakti tadna pangthokadabani mifam amada mifam amaga gi marakta tha tarukte hena kahin Kanahan Bayadi, Adobo Hoji Powder, trying to Suba, Manipur Legislative Assembly Asigi, Oina Taruk Subami Pamasi, Hoki Basahi, Augustine to the Loiki. High River Numit Asidagi Parabdi Tataru Asia Hang February, Taramatoy the Mapung Pare, Adu Manipur Minister Biren Pam Tatokraba Matung Dangasi Powder no losing Bama, Sinaba Tabak Santana Lokalakpa Ude, Loina Kudak losing Bama, Hable, Hariba Tarbasu, Hayangmak, Hector Assembly Session Koba Habdi, or Tokpagi Wang Madan. Karigumba hayang mifam kahogdaba tarabdi state asida constitutional crisis leire haina lawragadabani maram asina center lengakna constitutional crisis asi leihandanaba honabada state asida president rule thamjilakpa natraga tay pambai leite president rule thamba tarabasu center na hojik lokhalakpa yaba kongthang asi lambi ani khaktani hojik leiba lengak asi animated suspension thamlaga MLA sing hinganduna thamba ama natraga lengak asi mapung phaba muthatpa asini mathangi pawda President Rule Thamgadabani Chief Minister Anova Sinbada Khena Baleroy Cookie Jo Organization Chief Minister Nongthom Biren CM Pamdagi resign Taukrabsu Tampaki MLA Nipumak Sab Manabana President Rule Thambanatana Nova Chief Minister Ama Sinbada Laiba Piba Masida Hongba Leroy Haina Committee on Tribal Unity Kotugi Wangangloi NG Lun Kipgen na Pongdokre Indian Express na lobo interview amada NG Lun Kipjen na hai kumja 2023 May ahumdagi Manipur irang hek tholakpadagi Chief Minister Nongthom Biren Pham Thadoknaba Cookie Jo leaders na demand tawnu lakhibani Kangpokpi district based obo Cookie Jo organization singi umbrella group amo oriba Kotugi Wangangloi asin hai Chief Minister Nongthom Biren Pham Thadoklaga leiriba conflict asi hektamak loisilagani haiba leite maram asina center na pukchen sengna democratic institution ama lehenna bo honagadabani haina phongdokki Kaksing district ki lengang pate eviction chathakre miyoi mari khaki khangalaba ka chathakibada irang horkre Kaksing district ki lengang para haina khangnariba district asigi ariba airport ki mamang thangba sarukta leiriba lambida ikhang khanghaudana lautunaba manma mongda Manipur lengaki maikaidigi eviction gi thabak chatharak basi laibak thibani amasung leibak ki chakwa thrangi damak eviction tawbu orabadi rule gi matungina michang mikai naidan tawbiu haina eviction gi thabak asina sohallaba victim chingi maikaidi pawmi singda phongdorokre Moirang Kampuda Miyoi ama kapamba adu mi onana kapambani hairi haiba social media thadokwa post asina chumba wapum orebadi masi yamna laibak thibani koi metei khunaida maning hanamai macha ama oi phana mara leba misang ama orebsu mahaktu semdoknabai tanja amadi sungsoi pibi gedamni haiba wapam ase thamjabak loina mathangi post amuk pajarake mayam korongamba khumanna mahakna asumna phongdokpire kanana kai maramgi damti naw do kaptuna hatkibano atubada phongdokpiro Yamna chuma wafam ni maran leita di kai marangi maran gi dongta hat pano habna chingu mamu tan khangan biro habu wafam duni kwa masi loina ngasi gi nokte mata sida agi so pau pija baloi chenjrage mayamna chene su nungsi subscribe to bi habu wafam nolung singjeri thank you all